Union Home Minister Amit Shah na hayeng Manipur da lakadoriba asida state asigi Meeyam da NRC border fencing amadi irang loisinnaba yauna relief camp ta leiriba Meeyam gi matang da soidana wafam thamlaklagani haina CM N Biren na fongdokkhre. Union Home Minister laktuna Meeyam gi mifam da saruk yanaba palace compound leiba hapta kangjaibung da semgatliba sing CM Biren na luchingdana hakthengna na yengshinbagi khongchat ta wafam asi CM Biren na fongdokkibani. Pawmising da wa ngangladuna Chief Minister na makha taraduna irang asina maram oiraga awa ana taraba Meeyam hojiksu relief camp ta leiri awaba sing asi leirabasu democracy chatpa lamdam ama oirubana sahi manga khudingi pangthokliba lok sabha mikhal asida aikoina saruk yadaba yade India amadi Manipur leingakna lamdam asida mahusagi tangdu leitaba phibam adu hanjilaknaba kanna honari. Chief Minister na makha taraduna Union Home Minister Amit Shah na Manipur gidamak khanduna inner line permit system ILP chanhale amadi FMR su sanahan khidre masida natana border fencing asi hana kilometer tara khakta tauramba adu hojik nauna amuk kilometer humfu khanabagi sanfam sanction taurakre. Union Home Minister Amit Shah na ngasi fawda haidokiba wafam khudimak thabukta onthoktuna lakli hayeng state asida lakadoriba asida irang asi loisinnaba Meeyam na thengnariba awaba sing koknaba Meeyam na memorandum pisanbagi tanja louhousi haiki. Wana tari, lekom chapum leitaba recovery of kola tum leiri adubu marakchida democratic country amada leirubani madugi system dogi makhada su yaudab su yadabani na sahi manga gi election lakpani na maduda su koi yawna bo hona jabni aduna Manipur gi Meeyam awana tari Meeyam lai furamlaga hajari Meeyam gi tawada boy thabo inkhang awana gi tari bo kholi gi peace hanjana bo hona bo su koi lepna hona jari Meeyam gi mateng pangna bo secretary gi lamda kai dasu da misaji si Union Home Minister ama oina khwaidagi effective oiba adugi matakta Manipur bu yamna nungsiba Manipur bu yamna khanba leader amani aduna mana lakpasida Manipur gi Meeyam na sajok pinabiyo aduga Manipur gi hojik oiriba pibam sira sungsoi soidana mana Manipur Meeyam gi yengaga maroina indigenous people singi yenga kanda sungsoi soidana Manipur gi parjagi apa maning mathungnaba torongani wa phangkhra thambiramgane haibge khoida thajaba lejei man lakpa matamsida ikhoina pamiba NRC gi wafam adagi fencing gi thamse thuna lotion biyo adagi yum hanjanba tadan leibang leidriba kholiba tawwe Meeyam se athuba matamda tawrakanda lotion biyo haibna singwa posak Meeyam loi koina haihobada matam chai ana yadmaina